Good morning. Ikoi ngisigi online gi class si horasi. Aduna ahana maktada aina agi nushirwa student miyam ku aina taramna agi class ta okjari. Welcome to my class. Ikoi na hozik tawribasi Eigi Thahaudaraba Heitoop Lalu hairiba Maharaj Kumari Binodini Devi wari macha aduni. Aduga ngasi tawgadabana ikoi part 3 wari masa asigi makha satharakpa part 3 ni. Adu page phake habirabadi page 61 dagina 63 gi tangkak phawba ngasi tawgani. Aduna wari macha si nahana ikoi kadai phawba tawkhre habadu ai khajita ningsinge. Tampaki mapuroibana konungdegi thengna halaklaga tampakta mahak lan satpa tare haina haiki. Maduda mana lan si kanagi damakta satoribno karigino haiba akoi khangde adubu ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯅꯥꯏꯅꯤ ꯑꯗꯨꯅ ꯃꯤꯅꯥꯏꯗꯤ ꯃꯄꯨꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯇꯧꯕ ꯇꯥꯕꯅꯤ ꯏꯅꯤꯡꯊꯧꯅ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯃꯄꯨꯔꯣꯏꯕꯒ ꯇꯝꯄꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯃꯗꯨꯗ ꯇꯝꯄꯥꯛꯅ ꯑꯩꯗꯤ ꯀꯔꯝꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯅ ꯍꯪꯄꯗ ꯃꯄꯨꯔꯣꯏꯕꯅ ꯃꯥꯡꯗꯤ ꯅꯪꯗꯤ ꯑꯕꯣꯛꯈꯣꯏꯒꯤꯗ ꯂꯩꯔꯝꯃꯨ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯔꯝꯃꯨ ꯍꯥꯏꯕ ꯃꯁꯤ ꯃꯇꯥꯡꯁꯤꯕꯨ ꯌꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯟꯇꯧꯔꯁꯤ ꯍꯧꯔꯁꯤ ꯉꯁꯤꯒꯤ ꯑꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯣ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤꯒꯨꯝꯕ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝꯅꯤ ꯌꯥꯝꯅ ꯂꯩꯆꯤꯟ ꯊꯥꯔꯕ ꯅꯤꯡꯊꯝ ꯊꯥꯒꯤ ꯑꯌꯨꯛꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯦꯟꯁ ꯗꯥꯎꯟ ꯇꯥꯅ ꯆꯠꯀꯅꯤ ꯍꯥꯏꯁꯦ ꯉꯁꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯦꯟꯁ ꯗꯥꯎꯟ ꯇꯥꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯂꯥꯟ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯨ ꯌꯧꯔꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯣ ꯉꯁꯤ ꯇꯝꯄꯥꯛꯅ ꯅꯤꯡꯁꯤꯡꯉꯛꯂꯤꯕ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯀꯗꯥꯏ ꯇꯥꯅ ꯆꯠꯀꯗꯧꯔꯤꯕ ꯂꯦꯟꯁ ꯗꯥꯎꯟ ꯑꯗꯨꯅ ꯂꯦꯟꯁ ꯗꯥꯎꯟ ꯍꯥꯏꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯇꯥꯛꯑꯝꯒꯦ ꯂꯦꯟꯁ ꯗꯥꯎꯟ ꯍꯥꯏꯕꯁꯤ ꯃꯁꯤ ꯍꯤꯜ ꯁ꯭ꯇꯦꯁꯟ ꯑꯃꯅꯤ ꯅꯣꯔꯊ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯍꯥꯏꯕꯗꯤ ꯎꯠꯇꯔꯥꯈꯟꯒꯤ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯃꯤꯂꯤꯇꯔꯤꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯃꯤꯂꯤꯇꯔꯤꯒꯤ ꯒ꯭ಯಾꯔꯤꯁꯟ ꯃꯥꯅ ꯑꯣꯏꯔꯝꯕ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯑꯣꯏꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯅꯤ ꯂꯦꯟꯁ ꯗꯥꯎꯟ ꯍꯥꯏꯔꯤꯕꯁꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯁꯤ ꯃꯈꯣꯏ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡ ꯃꯅꯤꯄꯨꯔꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯂꯦꯟꯁ ꯗꯥꯎꯟ ꯇꯥꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯀꯣ ꯆꯍꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯟ ꯇꯝꯂꯒ ꯃꯈꯣꯏꯅ ꯊꯥꯅꯤꯡꯕ ꯃꯐꯝꯗ ꯊꯥꯒꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯤꯆꯝ ꯉꯥꯛꯇꯅꯤ ꯈꯣꯝꯒꯠꯂꯤꯕꯁꯤ ꯂꯥꯟꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯂꯥꯟꯃꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯦꯟꯁ ꯗꯥꯎꯟ ꯑꯁꯤꯗ ꯍꯥꯟꯅ ꯄꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ ꯑꯃꯒꯤ ꯃꯈꯣꯏꯕꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯃꯈꯣꯏꯅ ꯊꯥꯅꯤꯡꯕ ꯃꯐꯝꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯊꯥꯅꯤꯡꯕ ꯃꯐꯝꯗ ꯊꯥꯒꯅꯤ ꯍꯥꯏꯌꯦꯕꯀꯣ ꯇꯝꯄꯥꯛꯅ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯆꯩ ꯆꯥꯛꯅꯝ ꯊꯣꯡꯖꯔꯦ ꯉꯁꯤ ꯑꯔꯣꯏꯕ ꯆꯥꯃꯤꯟꯅꯕ ꯅꯨꯃꯤꯠꯅꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯀꯩꯗꯧꯉꯩ ꯎꯕ ꯀꯅꯥꯅ ꯈꯪꯒꯅꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯥꯡꯅꯤ ꯑꯗꯨꯅ ꯇꯝꯄꯥꯛ ꯉꯟꯇꯥ ꯍꯧꯒꯠꯆꯔꯦ ꯑꯗꯨꯒ ꯃꯥꯅ ꯆꯥꯛꯅꯝ ꯊꯣꯡꯂꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯂꯥꯟ ꯆꯠꯀꯗꯧꯔꯤꯕꯅꯤ ꯀꯔꯝꯕ ꯀꯥꯟꯗ ꯎꯅꯒꯅꯤ ꯎꯅꯒꯗ꯭ꯔꯥ ꯎꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯉꯁꯤꯁꯤꯅ ꯑꯔꯣꯏꯕ ꯆꯥꯃꯤꯟꯅꯕ ꯅꯨꯃꯤꯠꯅꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯀꯩꯗꯧꯉꯩ ꯎꯅꯕ ꯀꯅꯥꯅ ꯈꯪꯒꯅꯤ ꯁꯅꯥꯃꯍꯤ ꯃꯄꯥꯗ ꯇꯩꯊꯣꯛꯆꯩ ꯊꯥꯎꯃꯩ ꯊꯥꯜꯂꯒ ꯈꯨꯔꯨꯝꯖꯩ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯏꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛ ꯃꯇꯨ ꯅꯥꯝꯃ ꯇꯦꯛꯇꯅ ꯍꯟꯖꯤꯟꯕꯤꯔꯛꯎꯀꯣ ꯅꯍꯥꯛꯅ ꯃꯥꯅ ꯀꯣ ꯅꯨꯄꯤ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥ ꯁꯅꯥꯃꯍꯤ ꯋꯥꯏ ꯇꯩꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯊꯥꯎꯃꯩ ꯊꯥꯟꯗꯅ ꯃꯥꯅ ꯂꯥꯏꯗꯨ ꯀꯠꯆꯔꯦ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯗ ꯃꯥꯅ ꯅꯤꯖꯔꯛꯏ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯥꯅ ꯍꯟꯖꯤꯟꯕꯤꯔꯛꯎꯀꯣ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯅꯤꯖꯔꯛꯏ ꯃꯈꯥꯁꯤ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯈ꯭ꯔꯦꯀꯣ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯌꯦꯡꯉꯛꯏꯕ ꯀꯞꯄ ꯈꯥꯡꯉꯤ ꯏꯁ ꯀꯞꯄ ꯌꯥꯗꯦꯀꯣ ꯀꯞꯂꯕꯗꯤ ꯆꯠꯂꯝꯗꯥꯏꯗ ꯐꯠꯇꯦ ꯍꯥꯏꯀꯣ ꯄꯤ ꯎꯍꯩꯗꯦꯁꯨ ꯍꯥꯏꯅꯩ ꯑꯩꯕꯨ ꯃꯈꯣꯏꯅ ꯍꯣꯔꯦꯟ ꯆꯠꯄ ꯑꯗꯨ ꯌꯦꯡꯂꯨꯁꯤꯔꯥ ꯇꯝꯄꯥꯛꯅ ꯈꯟꯖꯔꯤꯅꯤ ꯀꯞꯅꯤꯡꯉꯤ
mana nongna lohongbagi lamda yumbanbagi lamda khungdajida ngaiba sahi phadriba tampak mapuroiba land chatkidori lan haibasi tambangam banate halakadra hala oidra kari oigadoribano aduna ma mapukningdadi ma kapningi adubu ma kapte karigino haibada mana kaplabadi chatlamdaida phatte haiko haina mana magi pi uhaide haine haidana mana kappa khange मधुगी अमुक खले मखोइनो होरेन मोइना चटपा अदुबु मा येंगलुसिरा हाइदना श्री गोविंद जी की साइगोनी मैते सिपाई परिंग परिंग लेंगदुना लेरम्मी श्रीजुट महाराज लेंथोरक्ले कोइना कोइना येंगदुना मनाइसिंगदा पाउमेंजे पुनिंग थौगतपी मराइबक्ता लानंगम सिंदु नंबिरी मखुत्ता श्रीमद भगवत गीता अममम पिनवी ताकपीरई श्री गोविंद की चरण काउगुनुकु इजासा मसीगी मतांग असना लान चलमदाई श्री गोविंद जी की कोई मसाइगोंदा हाइदी माई श्री गोविंद जी की मफमदा लाई खुरुमदना को तौब मतांगदुनी अदुना मैतेगी सिपाई परेंग परेंग माना लेप्तन लेरमी अदुगा महाराज न लेंथोरक्लगा चटकदौरिबा सिपाई सिंबु मागी मसा मनाव सिंबु माना पौमेलई पुनिंग थौगतपिरई मदुगा लोइना लोइना मराइबक्ता लान ngamnanaba langam singdu nambiri mongol oinabagi damakta makhoigi mai paknabagi damakta aduga makhuttana srimat bhagavad gita bibiri aduga takpire I kari haina Sri Govinda ji gi charan kaunu ko Sri Govinda gi khuyakha kaunu jacha haidana takpire tampak lapna firu firang khumduna mayamgi marakta leptuna yengse तौरीब खुदिमक तंपाकसु लापना मको फिरु फिरांग खुमदुना तौरीब खुदिमक तो माना मियामगी मरक्ता मा लेप्तुना येंसे कनाबुसु उरक्ते मपुरोइबेगी मसक्सु पीना थल्लबा ममित्ता मसेन मरांग उरई माना कनामतब उदे लेपिबा लानमी तौरीब खुदिमक सुनतगी मपुरोइबबु येंगनबा होनजरई अदुबु ममित्ता पीना थल्लबा ममित्ना मपुरोइबबु मसेन मरांग उरई नुंशासोर फुइना फुइना होलई कप्पा कन्न खाने मा कपनिंगबा पोगलई माना कपनिंगबगी नुंशासोरदो फुइना फुइना मा होलई अदु मा कप्पा खाने खंगहौदना माइकई मरीमक निल्लदुना बजाय खुंगई लान चलमदाइगी को माइकई मरीमक्ता निल्लदुना बजाय खुंगई को अदुना बजाय खुंगलपा हाय खुंगलपदुदा मागी लांगे मपतमदुदा को ताइबंग पानबगी मपु श्री गोविंद जी की खुयादा मैते निथौ अइना खुरुमजे अदुगा ताइबंग पानबगी मपु श्री गोविंद जी की खुयादा मैते निथौ अइना खुरुमजे हाइदना सत्कदौरिबा मागी मचासिंगी लानी सिंगी मंगोल अर्सिबाद मागी मंगोल ओइननबा निरई तंपाक खांगबा यारक्ते मा कपनिंगबा माना खांगगा लेबदो मा खांगबा यारक्त्रे बजाइगी खोलाव गलोइनना थमोइ काइना हि हि कबले मदुदेगी लांगे बजाइ खोंगिगे मरक्तुदा मदुगी खोलाव दुगा लोइनना मागी थमोइसे काइना मा हि हि कबले सही कुनलोम अमा लानख्रे सही कुनलोम अमा लानख्रे याद कुइरब सही नुयेनु मागी मपाउदी ताब लेखिदे कदाइदा लेरिबा कदोमदा चतख्रबा नोंचुप माइकई पांगना मालंगदा येंगदुना लेजे मित्ता हाइंगमदबा अवाबगी पी सिंथरई नाइबा हाइबसे ख्वाइदेगी वाबनी अदुना सही यामलबा सही कुनलोमसे माना हौख्रेबा अदु मागी मपुरबिगी मपाउदी मा ताब लेखिदे अदुना कदाइदा लेइबनो कदोमदा चतख्रबनो हाइबसु मा खंगदे को नोंचुप माइके मनिंगलोमदा को माना पांगना को मालंगदा येंगदुना लेजे को मित्ता हाइंगमदबा अवाबगी पी सिंथरई माना कपनिंगबा अवाबगी पी मागी मनित्ता सिंथरई नोंमदी कमांडेंट साहिब की नुपी मिसिस ब्लैकटेगा उनरुरगे निंगलक्ले मा नोंमदी कइनो कमांडेंट साहिब की नुपी मिसिस को
ꯂꯥꯛꯀꯦꯒ ꯃꯥ ꯎꯅꯔꯨꯔꯒꯦ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡ ꯆꯪꯅꯤꯡꯔꯛꯂꯦ ꯀꯃꯥꯟꯗꯦꯟ ꯁꯥꯍꯦꯕꯀꯤ ꯅꯨꯄꯤꯗꯤ ꯃꯩꯇꯩ ꯆꯅꯨꯅꯤ ꯑꯗꯨꯒ ꯃꯩꯇꯩ ꯆꯅꯨꯁꯨ ꯑꯣꯏꯕꯀꯣ ꯀꯃꯥꯟꯗꯦꯟꯒꯤ ꯅꯨꯄꯤꯁꯦ ꯇꯝꯄꯥꯛꯀꯤ ꯃꯃꯥꯒ ꯈꯪꯅꯩ ꯑꯗꯨꯒ ꯇꯝꯄꯥꯛꯀꯤ ꯃꯃꯥꯒꯁꯨ ꯈꯪꯅꯕ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯜꯂꯛꯏ ꯆꯪꯂꯛꯎ ꯆꯪꯂꯛꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯛꯄꯗꯤ ꯃꯥ ꯃꯤꯁꯦꯁ ꯂꯥꯛꯀꯦꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯤꯁꯦꯁ ꯂꯥꯛꯀꯦꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯜꯂꯛꯏ ꯀꯣ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯃꯥꯉꯣꯟꯗ ꯍꯪꯕꯤꯔꯛꯏ ꯃꯦꯝ ꯁꯥꯍꯦꯕ ꯆꯨꯝꯅ ꯂꯥꯛꯄꯅꯤ ꯐꯝꯃꯨ ꯐꯝꯃꯨ ꯃꯦꯝ ꯁꯥꯍꯦꯕ ꯂꯥꯟꯒꯤ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯇꯥꯔꯤ ꯇꯝꯄꯥꯛ ꯂꯥꯟꯒꯤ ꯄꯥꯎ ꯍꯪꯉꯛꯏ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯀꯗꯥꯏꯗ ꯂꯩ ꯀꯃꯥꯟꯗꯦꯟ ꯁꯥꯍꯦꯕꯀꯤ ꯄꯥꯎꯅ ꯀꯔꯤ ꯇꯥꯕꯤ ꯃꯥꯅ ꯃꯊꯪ ꯃꯊꯪ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯉꯥꯏꯉꯝꯗ꯭ꯔꯕ ꯈꯪꯅꯤꯡꯉꯕ ꯃꯥꯒꯤ ꯋꯥꯍꯪ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯑꯣꯏꯅ ꯍꯪꯉꯛꯏ ꯃꯥꯅ ꯀꯩꯀꯩ ꯍꯪꯉꯛꯏ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯀꯗꯥꯏꯗ ꯂꯩ ꯀꯃꯥꯟꯗꯦꯟ ꯁꯥꯍꯦꯕꯀꯤ ꯄꯥꯎꯅ ꯀꯔꯤ ꯇꯥꯕꯤ ꯍꯥꯏꯕꯅꯆꯤꯡꯕꯀꯣ ꯃꯈꯥꯁꯤ ꯌꯦꯡꯁꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯇꯥꯗꯦ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯃꯦꯁꯣꯄꯣꯇꯥꯃꯤꯌꯥꯗ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯄꯤꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯁꯥꯍꯦꯕꯁꯨ ꯏꯔꯛꯇꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥ ꯈꯪꯉꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯃꯥ ꯆꯞ ꯆꯥꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯃꯦꯁꯣꯄꯣꯇꯥꯃꯤꯌꯥꯗ ꯂꯩ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯤꯁꯦꯁ ꯂꯥꯏꯀꯦꯁꯨ ꯃꯥꯅ ꯄꯥꯎ ꯈꯪꯗ꯭ꯔꯦ ꯀꯩꯅ ꯍꯥꯏꯕꯗ ꯀꯃꯥꯟꯗꯦꯟ ꯁꯥꯍꯦꯕꯅ ꯃꯉꯣꯟꯗ ꯆꯤꯊꯤ ꯏꯔꯛꯇꯦꯕꯀꯣ ꯑꯗꯨꯕꯨ ꯅꯅꯥꯏꯁꯤꯡꯗ ꯆꯤꯊꯤꯒ ꯄꯤꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯇꯝꯄꯥꯛꯅ ꯈꯪꯅꯤꯡꯅ ꯍꯪꯖꯔꯛꯏ ꯅꯅꯥꯏꯁꯤꯡꯗꯨꯗ ꯆꯤꯊꯤꯒ ꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯂꯥꯏꯀꯦꯅ ꯈꯨꯝꯃꯛꯏ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯗꯨꯗ ꯌꯧꯕꯨ ꯌꯧꯒꯗ꯭ꯔꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯐꯪꯒꯗ꯭ꯔꯥ ꯌꯧꯒꯗ꯭ꯔꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯈꯨꯝꯃꯛꯏ ꯈꯪꯗꯦ ꯃꯦꯝ ꯁꯥꯍꯦꯕ ꯄꯩꯁꯥ ꯈꯔꯁꯨ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯍꯩꯇꯨꯞ ꯂꯥꯂꯨꯁꯨ ꯈꯔ ꯊꯥꯅꯤꯡꯉꯤ ꯃꯥꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯌꯦꯡꯉꯨꯀꯣ ꯃꯁꯤꯒꯤ ꯂꯥꯏꯟꯁꯦ ꯇꯝꯄꯥꯛꯅ ꯆꯍꯤ 10 ꯍꯦꯟꯅ ꯃꯥꯅ ꯃꯄꯥꯎ ꯇꯥꯗ꯭ꯔꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯒꯤ ꯃꯥꯅ ꯄꯩꯁꯥ ꯈꯔꯁꯨ ꯃꯥ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯩꯇꯨꯞ ꯂꯥꯂꯨ ꯈꯔꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯃꯥ ꯊꯥꯅꯤꯡꯉꯤ ꯀꯣ ꯑꯗꯨꯅ ꯃꯗꯨꯗꯤ ꯌꯥꯔꯣꯏ ꯄꯩꯁꯥꯗꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯍꯩꯇꯨꯞ ꯂꯥꯂꯨ ꯊꯥꯕꯗꯣ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯏꯀꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯄꯩꯁꯥꯅ ꯅꯪ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯍꯪꯉꯛꯏ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯔꯥꯖꯅ ꯂꯨꯄꯥ 60 ꯗꯪ ꯀꯣ ꯄꯤꯅꯕꯤ ꯆꯠꯂꯝꯗꯥꯏ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯃꯍꯥꯔꯥꯖꯅ ꯀꯣ ꯂꯨꯄꯥ ꯀꯌꯥ ꯄꯤꯕꯤꯕ 60 ꯈꯪꯖꯤꯟꯒꯗꯕꯅꯤꯀꯣ 60 ꯗꯪ ꯄꯤꯅꯕꯤ ꯑꯗꯨꯒ ꯁꯔꯀꯥꯔꯅꯗꯤ ꯀꯔꯤꯃꯠꯇ ꯄꯤꯗꯦ ꯑꯗꯨꯒ ꯁꯔꯀꯥꯔꯅꯗꯤ ꯀꯩꯝꯇ ꯄꯤꯗꯦ ꯃꯍꯥꯔꯥꯖꯅ ꯄꯤꯕꯅꯤ ꯉꯁꯥꯏꯒꯤ ꯂꯨꯄꯥ 60 ꯈꯔ ꯐꯪꯕ ꯑꯗꯨꯁꯨ ꯈꯥꯖꯅꯥ ꯆꯍꯤ 3-4 ꯇꯣꯂꯝꯗꯨꯅ ꯊꯤꯕꯅꯦ ꯀꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯔꯦ ꯃꯦꯝ ꯁꯥꯍꯦꯕ ꯉꯁꯥꯏꯒꯤ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 60 ꯈꯛ ꯃꯍꯥꯔꯥꯖꯅ ꯄꯤꯗꯨꯅ ꯐꯪꯉꯤꯕ ꯄꯩꯁꯥꯗꯨꯁꯨ ꯆꯍꯤ 3-4ꯒꯤ ꯈꯖꯅꯥ ꯇꯣꯂꯝꯗꯅ ꯃꯥ ꯄꯩꯁꯥꯗꯨ ꯊꯤꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯀꯅꯥꯃꯠꯇꯤ ꯃꯥꯏꯀꯩꯗꯁꯨ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯥ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯦꯝ ꯁꯥꯍꯦꯕꯁꯤꯗ ꯃꯥꯅ ꯍꯥꯏ ꯍꯩꯃꯥ ꯈꯖꯅꯥ ꯀꯣꯛꯏ ꯍꯥꯏꯕꯗꯥꯏꯅꯦ ꯃꯦꯝ ꯁꯥꯍꯦꯕꯁꯤꯅ ꯍꯥꯏꯔꯛꯏ ꯈꯖꯅꯥ ꯀꯣꯛꯏ ꯍꯥꯏꯕꯗꯥꯏꯅꯦ ꯍꯥꯏꯗꯅ ꯅꯦꯅꯥꯏ ꯑꯩꯒꯤꯗꯤ ꯀꯣꯛꯄ ꯀꯣꯛꯇꯕ ꯑꯃꯠꯇꯅꯤ ꯏꯃꯤꯡꯗ ꯀꯔꯤꯃꯠꯇ ꯂꯩꯇꯕꯅꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯇꯝꯄꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡꯗ ꯀꯔꯤꯒꯨꯝꯕ ꯁꯝꯄꯇꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯀꯣꯛꯑꯁꯨ ꯀꯣꯛꯇ꯭ꯔꯁꯨ ꯑꯝꯍꯥꯅꯤ ꯍꯥꯏꯅ ꯃꯥꯅ ꯈꯨꯝꯃꯛꯄꯀꯣ ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯈꯖꯅꯥ ꯊꯤꯔꯨꯔꯤꯕ ꯁꯤ ꯃꯦꯝ ꯁꯥꯍꯦꯕꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯈꯨꯔꯥꯇꯣꯟ ꯈꯣꯏꯒꯤꯅꯤ ꯃꯈꯣꯏꯅ ꯊꯥꯛꯇꯨꯅ ꯂꯩꯕꯅꯤꯅ ꯏꯀꯥꯏꯗꯨꯅ ꯁꯦꯟ ꯍꯥꯞꯈꯤꯕꯅꯤ ꯃꯦꯝ ꯁꯥꯍꯦꯕ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯈꯖꯅꯥ ꯊꯤꯔꯨꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯈꯨꯔꯥꯇꯣꯟ ꯍꯣꯏꯒꯤꯁꯤꯗ ꯂꯩꯕꯅꯤ ꯃꯈꯣꯏꯁꯤ ꯑꯗꯨꯅ ꯃꯥꯅ ꯃꯣꯏꯅ ꯊꯥꯛꯇꯨꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯌꯣꯛꯇꯨꯅ ꯂꯩꯕꯅꯤꯅ ꯃꯥꯅ ꯈꯖꯅꯥꯗꯨꯗ ꯄꯩꯁꯥ ꯈꯤꯇꯪ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯖꯅꯥ ꯊꯤꯕꯗꯨꯗ ꯃꯥꯅ ꯏꯀꯥꯏꯗꯅ ꯍꯥꯞꯈꯤꯕꯅꯤ ꯍꯥꯏꯌꯦꯀꯣ ꯃꯦꯝ ꯁꯥꯍꯦꯕ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯃꯨꯛ ꯍꯪꯅꯤꯡꯉꯤ ꯀꯔꯤꯅꯣ
haina mem sahibsna khumi nanai singbu kaidongai tholakadege mana hangai mapuroibigi mana sifai singdugi kai karam kanda tholakadoribno khangdeda lan sangkhrababu kanana khangani warunu marana lakshmida mem sahibsu kuma ekramna haidi lan sangkhrabanina kanana khangani adu karam kanda lakadobuno haibudu khangdi adu thenjinba wahai oina mem sahibna warunu marana marayna lakshmida haidna man hairi tampakna makha tarai aidi sahi ama phahode maga leminaba asi hairaga hik hik kable tampakti mayum panda maigi yumban lambida sangba sahi phadringeda mapuroiba landa satkhravani madu ningshingu ma kapningba mathwai nungaitaba ma pui aduna mana mem sakem phamda ma hairai kari haina sahi ama phahode do maga leminaba masi hairaga ma matumta ma hik hik kable aduna masigidi ekoi masigi part 3 si Eigi Thahaudaraba Heitoop Lalu gi part 3 subasi matang sida ekoi loshilasi aduga ngasi tawgiba matangdi kaisu thidokpa atei nate ngasai mana kaidoba mana ningsingakpa haidi mapuroibana ngasai mana lan chatkiba dugi mana chatpagi dugi magi ningsingakpa dugi makha adum tarakpani chatlamdaigi matam koigi Sri Govindaji gi masai gonda tawkiba maya madudagi mana sahi kun hena ngaira amatungda laktabadegi Mrs. Blackie gi mayumda manakta laaga mapuroibagi mafam hangaba mana mapuroibana pamjaba Heitup Lalu khara thajuningba chithi piningba paisa kharasu hainingba ai magi awawa phibamda leiraba aidi mana phangjaba akoigi chatlamdaida phangba mapuroibana lan chatlamdaida phangkiba sulategi lupa hungfu tara dunadi mana paisado akoigi khazna thibsu loithokhraba paisa amata leitaba waraba aduga matomta ngaibada mana wajabegi mato si khaktani masigi matang asida ulibasi aduna masigidi ekoigi part 3 suba part si matang asida ekoi loshilasi aduga ekoi hayeng amuk kwa koi yengibasingbusu yamna thagatsari adegi hayeng akoi nek akoi mathangi class ta hayenggi class ta ekoi myam amuk narasi na khoisu gyan tana pothana ko covid-19 degi cheksinna leibiro adegi ehna takhiba parasingsi khangabra haibudu video do yengaga adegi khangbiro aduga khangdaba adegi gyan tahaudo matang yauradi adum aingonda haibiro ai amuka hena gyan tana ba hotnasage